ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯏꯔꯥꯜꯗꯨꯒꯤ ꯆꯩꯊꯦꯡ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯌꯥꯏꯐꯕꯅ ꯑꯕꯣ, ꯑꯩ ꯃꯥꯂꯦꯝ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤ ꯂꯩꯔꯒꯦꯅꯦ? ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯣꯗꯅ, ꯊꯨꯅ ꯍꯜꯂꯛꯀꯅꯤꯌꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯅꯪ ꯍꯜꯂꯛꯑꯒ ꯑꯕꯣꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯤꯀꯣ꯫ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯑꯕꯣꯛ, ꯊꯨꯅ ꯍꯜꯂꯛꯎꯀꯣ꯫ ꯌꯥꯏꯐꯕ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯒ ꯃꯅꯤꯒꯁꯨ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯤ꯫ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯑꯦ꯫ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯁꯨꯅꯕ ꯑꯣꯏꯅ ꯂꯩꯔꯕꯁꯨ ꯍꯟꯅꯨꯔꯕꯤ ꯑꯍꯜꯗꯨꯅ ꯂꯨꯅ ꯇꯧꯕꯅꯤꯅ ꯍꯪꯅꯤꯡꯕ ꯍꯪꯕꯗ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯐꯥꯎꯗꯦ꯫ ꯍꯟꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯪꯉꯤ, ꯏꯃꯥ, ꯌꯥꯏꯐꯕꯁꯤꯕꯨ ꯃꯅꯤꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯣ ꯃꯥꯗꯤ? ꯃꯍꯥꯛꯀꯤ ꯏꯪ ꯇꯞꯂꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯂꯦꯝꯖꯐꯝ ꯑꯣꯏꯔꯕ ꯃꯒꯨꯟꯗꯣ ꯅꯤꯁꯥꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯗ ꯃꯅꯤꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯈꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯀꯌꯥꯔꯛ ꯂꯧꯕ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯆꯥꯟꯕꯤꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝꯗ ꯂꯩꯕ ꯉꯝꯒꯅꯤ? ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ? ꯃꯆꯥꯗꯤ ꯌꯥꯏꯐꯕ ꯈꯛꯇꯔꯣ? ꯌꯥꯏꯐꯕꯒ ꯃꯆꯟ ꯅꯨꯄꯤ ꯑꯃꯒꯅꯤ꯫ ꯃꯁꯥꯅ ꯁꯤꯖꯕꯅꯤ ꯈꯔ ꯍꯥꯏ, ꯃꯃꯥꯅ ꯍꯥꯠꯄꯅꯤꯈꯔ ꯍꯥꯏ꯫ ꯑꯉꯥꯡꯗꯣ ꯍꯨ ꯊꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯅꯤꯁꯥ ꯆꯥꯐꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯊꯝꯈ꯭ರೆ꯫ ꯎꯅꯕꯗꯤ ꯀꯅꯥꯁꯨ ꯆꯠꯇꯕ꯭ꯔꯥ ꯏꯃꯥ? ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯃꯤꯅ ꯈꯨꯠ ꯁꯝꯂꯒ ꯄꯨꯕ ꯐꯥꯎ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯆꯠꯇ꯭ꯔꯦ꯫ ꯃꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏ ꯍꯥꯏꯗꯅ ꯅꯣꯡꯃ ꯐꯥꯎ ꯆꯠꯇꯦ꯫ ꯌꯥꯏꯐꯕꯗꯤ ꯃꯃꯥꯅꯤ ꯍꯨꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯩꯅꯁꯨ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯄꯨꯍꯜꯂꯤ ꯏꯃꯧꯗ ꯄꯤꯔꯝꯅꯕ꯫ ꯏꯃꯧꯗꯣ ꯑꯩꯈꯣꯏꯗꯗꯤ ꯅꯣꯡꯃ ꯐꯥꯎ ꯀꯥꯏꯔꯝꯗꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡ ꯃꯃꯥ ꯎꯅꯕ ꯆꯠꯄꯗ ꯃꯅꯤꯅꯁꯨ ꯁꯦꯜ ꯍꯦꯛ ꯄꯤ꯫ ꯃꯗꯨ ꯈꯪꯕꯗꯒꯤꯅꯤ ꯊꯥꯖꯅ ꯂꯤꯟ ꯑꯃꯣꯝꯒꯨꯝ ꯃꯍꯨ ꯀꯥꯝꯂꯤꯁꯦ꯫ ꯌꯥꯏꯐꯕꯁꯦ ꯁꯨꯇꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯅꯣꯡꯃꯇ ꯅꯣꯛꯇꯦ, ꯏꯁꯨꯛ ꯁꯨꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯕ ꯃꯇꯧꯁꯨ ꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩ ꯁꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯃꯥꯅ ꯀꯝꯗꯧꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯃꯥꯅ ꯃꯃꯥꯟꯅꯕ ꯍꯣꯏꯗ ꯇꯣꯏꯅ ꯆꯠꯂꯤꯕꯁꯦ ꯌꯨꯝꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯃꯁꯛꯁꯤꯡꯁꯦ ꯎꯅꯤꯡꯗꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯌꯨꯝꯗꯨꯗ ꯂꯩꯔꯝꯕꯗ ꯎꯔꯛꯄ ꯇꯥꯔꯛꯄ ꯈꯔꯁꯤ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯈꯪꯗꯦꯗ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ, ꯏꯆꯦꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯒꯦ? ꯊꯥ 5-6ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯂꯩꯔꯝꯕꯗꯣ꯫ ꯑꯣ, ꯏꯆꯦ, ꯑꯉꯥꯡꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯁꯨꯅꯤꯇꯥꯒ ꯄꯨꯟꯅ ꯂꯩꯈ꯭ꯔꯗꯤ ꯁꯨꯅꯤꯇꯥꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯅꯤ꯫ ꯍꯣꯏ, ꯑꯉꯥꯡꯗꯣ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕꯅꯤ, ꯁꯣꯏꯗꯅ ꯃꯇꯤꯛ ꯆꯥꯔꯛꯀꯅꯤ꯫ ꯃꯃꯥꯕꯨ ꯂꯧꯕ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯅꯤꯇꯥꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯕꯒꯨꯝ ꯅꯤꯁꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯗꯤ ꯃꯇꯝ ꯂꯦꯟꯕ ꯉꯝꯗꯕꯁꯤꯗ꯫ ꯑꯗꯣ ꯏꯆꯦ, ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯋꯥꯕ ꯑꯃ ꯐꯨꯝꯗꯨꯅ ꯊꯝꯂꯤ, ꯃꯗꯨꯅ ꯃꯥꯕꯨ ꯐꯒꯠꯄ ꯉꯝꯍꯟꯗ꯭ꯔꯤ꯫ ꯍꯣꯏꯅꯦ, ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯊꯧꯗꯣꯛ ꯑꯃꯅ ꯃꯥꯕꯨ ꯋꯥꯍꯟꯕꯒꯨꯝ ꯎꯏ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯇꯝ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯐꯖꯅ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯈꯪꯂꯕꯗꯤ ꯃꯥꯕꯨ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯗꯣ ꯌꯦꯡꯅꯤꯡꯉꯤ꯫ ꯇꯣꯝꯕꯤ, ꯁꯨꯅꯤꯇꯥꯒꯤ ꯗꯥꯏꯔꯤ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯄꯥꯕ ꯐꯪꯒꯅꯤ ꯈꯜꯂꯤ?
ꯋꯥꯔꯤ ꯃꯇꯦꯛ ꯃꯇꯦꯛ ꯄꯥꯔꯨꯕꯅ ꯍꯦꯟꯅꯁꯨ ꯄꯥꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯁꯨꯅꯤꯇꯥ ꯇꯣꯏꯅ ꯇꯣꯏꯅ ꯀꯞꯄꯤ꯫ ꯇꯣꯝꯕꯤꯒ ꯋꯥ ꯈꯔ ꯉꯥꯡꯅꯔꯝꯕꯗꯨꯁꯨ ꯌꯥꯏꯐꯕ ꯂꯥꯛꯑꯒ ꯎꯅꯔꯝꯕꯗꯒꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯨꯔꯁꯨ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯀꯥꯞꯂꯝꯕꯗꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯞꯇ꯭ꯔꯗꯤ ꯌꯥꯔꯛꯇ꯭ꯔꯦ꯫ ꯐꯒꯠꯂꯛꯅꯕ ꯃꯐꯝꯗꯨꯗ ꯊꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯦꯟꯖꯤꯟꯅꯕ ꯑꯣꯏꯅ ꯇꯧꯔꯦ꯫ ꯅꯣꯡꯃ ꯁꯨꯅꯤꯇꯥ ꯃꯁꯥ ꯅꯤꯛꯈꯩ ꯂꯥꯏꯍꯧ ꯇꯧꯏ꯫ ꯍꯤꯗꯥꯛ ꯀꯌꯥ ꯄꯤꯖꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ, ꯐꯒꯠꯂꯛꯇ꯭ꯔꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ꯫ ꯏ ꯇꯦꯁꯅꯆꯤꯡꯕ ꯇꯧꯔꯦ, ꯃꯌꯨꯝꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯌꯥꯏꯐꯕ ꯃꯤꯀꯨꯞ ꯈꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯏ꯫ ꯇꯣꯝꯕꯤꯗꯤ ꯌꯥꯏꯐꯕꯒꯤ ꯋꯥꯔꯤ ꯇꯥꯈꯤꯕ ꯈꯛꯇꯅꯤ, ꯃꯁꯛ ꯎꯕꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯏꯄꯥ ꯄꯥꯈꯠꯄ ꯃꯥꯒꯤ ꯃꯇꯧ ꯏꯪ ꯇꯞꯂꯕ, ꯃꯣꯡ ꯍꯥꯗꯅ ꯍꯪꯂꯛꯄ ꯏꯃꯥꯗꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯇꯣꯝꯕꯤ ꯌꯥꯏꯐꯕꯕꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯅꯧꯔꯤꯕ ꯌꯥꯏꯐꯕꯅ ꯃꯃꯥꯒꯤꯗꯃꯛ ꯁꯦꯜ ꯀꯝꯗꯧꯅ ꯄꯨꯔꯛꯂꯤꯕ, ꯃꯥꯒꯤ ꯃꯍꯩꯅ ꯀꯝꯗꯧꯅ? ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯎꯔꯒ ꯇꯣꯝꯕꯤ ꯏꯄꯪ ꯄꯪꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯏꯕꯦꯃꯜꯅ ꯌꯥꯏꯐꯕ, ꯉꯁꯥꯏ ꯏ ꯇꯦꯁ ꯇꯧꯔꯕꯅꯤ, ꯔꯤꯖꯜꯇꯅ ꯃꯥꯁꯦ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯌꯥꯏꯐꯕ ꯇꯦꯁꯇꯨꯒꯤ ꯔꯤꯖꯜ ꯏꯔꯤꯕ ꯆꯦꯗꯨ ꯏꯕꯦꯃꯜꯗꯒꯤ ꯂꯧꯔꯒ ꯃꯨꯟꯅ ꯌꯦꯡꯏ꯫ ꯏꯕꯦꯃꯜ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯐꯖꯅ ꯌꯥꯗꯦ, ꯁꯤꯗꯅꯕ ꯆꯥꯕꯒꯨꯝ ꯇꯧꯕꯁꯤꯗ ꯃꯥꯕꯨ꯫ ꯃꯦꯗꯥꯝ, ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥꯅ ꯌꯨꯝꯗ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗꯕꯒ ꯃꯥꯕꯨ ꯀꯃꯥꯏꯅ ꯐꯒꯠꯍꯟꯒꯅꯤ? ꯑꯩꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯥꯕꯨ ꯐꯒꯠꯅꯕ ꯍꯣꯠꯅꯔꯨꯕ ꯄꯨꯝꯕ ꯇꯥꯏꯑꯣꯟꯅꯩ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯦ꯫ ꯃꯦꯗꯥꯝꯅ ꯏꯃꯥꯕꯨ ꯈꯔ ꯊꯦꯝꯕꯤꯌꯨ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯏꯃꯥꯕꯨ ꯂꯥꯟꯅ ꯎꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯇꯥꯏꯕꯪꯁꯤꯗ ꯃꯍꯥꯛꯇꯅꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ꯫ ꯌꯥꯏꯐꯕ, ꯀꯞꯄꯅꯨꯁꯦ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯒꯅꯤ꯫ ꯅꯪꯕꯨ ꯅꯃꯥ ꯎꯅꯔꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯄꯗꯒꯤ ꯍꯤꯗꯥꯛꯀꯤ ꯀꯔꯤꯒꯤ ꯆꯦꯜꯂꯤꯉꯩꯗ ꯅꯃꯥꯁꯨ ꯎꯅꯔꯝꯈꯤꯔꯣꯏ꯫ ꯎꯅꯗ꯭ꯔꯤ ꯃꯦꯗꯥꯝ꯫ ꯆꯣ ꯎꯅꯔꯨꯔꯣ, ꯃꯁꯥꯒ ꯉꯝꯗꯕꯅꯦ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯒꯅꯤ꯫ ꯃꯥꯒꯤꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯔꯤꯕꯅꯤ꯫ ꯌꯥꯏꯐꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯁꯨꯅꯤꯇꯥ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕꯒꯨꯝ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯃꯥꯏꯗꯣ ꯃꯥꯏꯍꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯃꯥꯏꯗꯣ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯃꯌꯥꯈꯛ ꯎꯕꯒꯨꯝ ꯇꯧꯔꯦ꯫ ꯌꯥꯏꯐꯕꯅ ꯃꯃꯤꯠ ꯑꯅꯤꯗ ꯄꯤꯔꯥꯡꯅ ꯊꯨꯝꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯃꯣꯟꯗ ꯈꯤꯇꯪ ꯉꯥꯛꯂꯒ ꯐꯝꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯌꯥꯏꯐꯕ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯃꯃꯥꯒꯤ ꯗ꯭ꯔꯤꯞ ꯀꯥꯞꯂꯤꯕ ꯃꯈꯨꯠ ꯈꯨꯁꯥꯗꯨꯗ ꯇꯞꯅ ꯅꯥꯟꯊꯔꯛꯏ꯫ ꯃꯃꯥꯏ ꯈꯤꯇꯪ ꯂꯨꯛꯊꯕꯗꯨꯗ ꯇꯥꯒꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯄꯤꯔꯥꯡ ꯃꯔꯤꯛ ꯃꯔꯤꯛꯇꯣ ꯊꯤꯡꯕꯤꯅꯕ ꯂꯩꯇꯕꯒꯨꯝ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯔꯛꯏ꯫ ꯂꯣꯟꯊꯣꯛꯇꯕ ꯑꯅꯤ ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯅꯤꯡꯉꯝꯗꯅ ꯆꯤꯟꯊꯔꯤꯕ ꯌꯥꯏꯐꯕꯒꯤ ꯄꯤꯔꯥꯡꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯨꯅꯤꯇꯥꯒꯤ ꯈꯨꯔꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯅ ꯌꯥꯏꯐꯕꯕꯨ ꯀꯞꯀꯅꯨ ꯍꯥꯏꯕꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯌꯥꯏꯐꯕꯅ ꯏꯃꯥ, ꯌꯨꯝꯗ ꯆꯠꯂꯁꯤꯕ? ꯁꯨꯅꯤꯇꯥ ꯈꯨꯝꯗꯦ꯫ ꯌꯥꯏꯐꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ, ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯌꯨꯝꯗꯨꯗ ꯅꯆꯥꯈꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯣꯏ ꯈꯜꯂꯕ꯭ꯔꯣ? ꯋꯥꯅ ꯆꯠꯊꯣꯛꯂꯨꯔꯒ ꯏꯃꯥꯅ ꯏꯆꯥ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯇꯥꯗꯕ ꯀꯨꯏꯔꯦ꯫ ꯏꯃꯥ, ꯍꯤꯡꯅ ꯍꯤꯡꯅ ꯃꯃꯥ ꯂꯩꯇꯕꯒꯨꯝ ꯏꯃꯥ ꯀꯧꯕ ꯐꯪꯍꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯖꯕ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯃꯜꯂꯕ ꯌꯨꯝꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯗꯣꯏꯅꯣ ꯏꯃꯥ? ꯁꯨꯅꯤꯇꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯡꯀꯠꯂꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯌꯥꯏꯐꯕꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯃꯁꯤꯡ ꯌꯥꯝ ꯂꯩ ꯏꯃꯥ, ꯑꯩꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ? ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯋꯥꯍꯩ ꯃꯌꯥꯝꯅ ꯃꯆꯤꯟ ꯂꯦꯡꯉꯨ ꯇꯠꯇꯅ ꯍꯥꯏꯔꯛꯂꯕꯗ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯅ ꯋꯥꯈꯤꯗ꯭ꯔꯥ, ꯀꯗꯥꯏꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯁꯦꯟꯅꯖꯩ, ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯊꯤꯔꯦꯗꯣ, ꯑꯩꯕꯨ ꯅꯃꯥ ꯑꯣꯏꯅ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯊꯦꯡꯅꯗꯕ ꯑꯣꯏꯁꯅꯨ꯫ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯇꯕꯨ ꯏꯃꯥ ꯑꯣꯏꯅ ꯐꯪꯅꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯨꯗ ꯍꯥꯏꯖꯔꯤꯕꯅꯤ꯫
इमा अईगे चलसे युमदा अई इमाबु वाहल्लोये नुंसिथोय लेत्रब युमदुदा अई मिकुप अमा फावबु लेनिंगदे अईने युमदुदा लेरबदि इचागी थवाइना अईबु वारौगनी सीबा ngamद्रब थवाइसे इचागी सेंगलब मफमदुदा अमोटपु ओइना ओइरनी अवाबा खांगबदा मक्सिलब माइथोंदो अईना मरम ओइरगा नंगबु मियामना काली तैगनी अई मियामबु खलुदे अईगिदि इमाना पुमनमगनी इमाना मफमदुदा लेबा तल्लदि कदाइदा नोमा चटखरसि कनानासु अखोइबु खंगोइदबा उरोइदबा मफम अमदा सुनीता मचागी मकोक नांथबिरई अवाबा पुंबा लोसिल्लगा हाइफेट मोमोन नोकलगा हाइरई येंगो मतम से थेंख्रे हनबदने थेंगलनी नंग चटख्रो अदुगा जरा हिनगनुको नंग चत्रदि अइसु चटलरोय इमा अदुमाइना आंगांग सादना निंगाई तौगनु चलो नुमिदांग थेंगना हंजिनगनुको ngasaidige thongdin marumdagi wari lona taribi tombi hikna kapli mamagi tampakta nauthi saba phangkhidrabi tombi ngasi yaifabana sunita bu thadokpa ngamdaba matauda magi haukraba punsi ningsinglapagum tawri ibemalna doctor unaruraga tholakpada tombi na thongdin mayada leptuna kaplambadu ure wa amata haramdana sunita na hipliba kaduda changlai इबेमलना सुनीता नसादो इंब खरा फरब्रो सुनीता अमदी याइफबा मपी दैथोई इबेमलना येंगो सुनीता याइफबगा नंग हन्नब तौरो एखोइना नंगी मतेंग पांगबा ngambसु नते नमाना सा हराव हराव लेमिनबना नंगी फनब हिदा ओइदौ माली इसेना इसेगी संगलेंदुदा एगी मफम लेत्रे खलबदी अइबु हातोकपिरो अइगी चंगजफम लौबो याबा अतोप मफम लेते अदुबु युमदुदा चलो हाइबदि हाइबिगनु इचे ममागी वहाइदो ताबदा याइफबा फमलंबदगी हवलई इबेमलना नंगी मफम लेत्रे हाइबा नतेने याइफबनसु नंगा लेमिननिंगी नंगनसु मागिदमक लोन तेंथारी अदुगा नंगना अमु पुन्ना लेमिननिंद्रिबसिबु करिगिनो याइफबना अमु मैदाम ने याबिरगदी इमा से मैदाम की मतम खरा दंग लेनबा अयाब पीबियो इमा की अपांब से थोंगनबना इमा की सेवा फंग सक्चरगी अईगिदी नमाना लेनिंगखै लेबदा अकायब कैसु लेते अदुबु नबानी की नतौ से उबदा अई करी हाइगदबनो खंद्रे याइफबना ममादा ओनसिलगा इमा अई नंगना पामदब तौरोई इमाना लेनिंगना लेबा मफमदुदा नसाना इमाबु उनब लाकपदा कपलगा लेरमगनुको नसा यामना वाई मैदाम आई चलगे से यामदी यामदबने इमागी हिदाक लेबदा सिजनबियो याइफब चटख्रे सुनीता सुकफौवी मचाबु खांबदी तौदे ड्रिफ अहु मरी कापलब मतुंग पुथक्रो हाइबगी डिसर से पिरकले मखोइना सुनीता पुथरकपदा अहिंग ओरे लंबीदा कनासु उद्रे इमम ममले लंबी की सिदाइदा मुसी मुसी गालिबा ब्लब सिंदो सुनीता ममित कुप्तना पुकनिंग चंगना येंगी तोंबीना अमम्बा लंबी सिदा करी येंगलिनो मुसी मुसी गालिबा ब्लब असिगा अईगी पुंसिगा खेतनबा करिसु लेते नोंमदि सोइदना ब्लब असिगी मतम लोइदुना मुतखिनी अमुक गालखो याररोय अदुगा अईगी इचा याइफबना अतिया थकता थोकलिबा था असिगा पांखकनी नंगी वकलसिदी आयौरे खरसु नुंगाइबा तमनुबा अमुबा लेचिन्ना खुमजिनखिबदा थागी मतिक मगुन मांगी अमुकसु अवाबा कया नंगबगी ममीगुम माइथोंदा महिंग कारी अमुबा लेचिलदो इचा याइफबगी मफमददी अईने अईगी मैसा खांगबदा मागी नौरबा माइथोंदा महिंग काबने यारेसे पुनमकतो काउथोक्रो से तपना कुमलो नखुतो पिरो आई संगेसे इबेमलना फी फजना सुपिरगा तुम्हनबा तौको तोंबे होई चे
ꯇꯣꯝꯕꯤꯅ ꯁꯨꯅꯤꯇꯥꯕꯨ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯄꯨꯔꯛꯂꯒ ꯐꯃꯨꯡꯗ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯁꯨꯅꯤꯇꯥꯅ, ꯇꯣꯝꯕꯤ, ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟ, ꯅꯪꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯀꯥꯟ, ꯏꯆꯥ ꯌꯥꯏꯐꯕꯗ ꯗꯥꯏꯔꯤꯁꯦ ꯄꯤꯕꯤꯌꯨꯀꯣ꯫ ꯃꯥꯅ ꯑꯩꯕꯨ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯅꯤꯇꯥ ꯀꯞꯄꯤ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ, ꯈꯤꯇꯪ ꯅꯥꯕꯗ ꯁꯤꯕꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯕꯣ? ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤꯌꯦ, ꯀꯅꯥꯅ ꯈꯪꯅꯤ, ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯈꯤꯕꯁꯨ꯫ ꯑꯩ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯊꯥꯖꯗ꯭ꯔꯦ, ꯍꯤꯡꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯏꯐꯕꯁꯦ ꯑꯩ ꯍꯤꯡꯂꯤꯈꯩ ꯋꯥꯔꯅꯤ, ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ, ꯅꯪ ꯂꯩꯕꯒꯤ ꯃꯥꯒꯤꯁꯨ ꯑꯁꯥ ꯀꯌꯥ ꯊꯝꯂꯒ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯍꯣꯠꯅꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯅꯤ, ꯍꯤꯡꯕꯒꯤ ꯃꯃꯜ ꯈꯪꯈꯤꯗꯕꯁꯨ ꯌꯥꯏꯌꯦ꯫ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯑꯃꯅ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯀꯌꯥꯗ ꯂꯥꯏꯅ ꯈꯜꯂꯨꯕ, ꯍꯟꯗꯣꯛꯅꯤꯡꯕ ꯃꯤꯀꯨꯞꯇ ꯈꯣꯡꯐꯝ ꯂꯥꯏꯅ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯅ꯫ ꯌꯥꯔꯦꯁꯦ, ꯇꯨꯝꯅꯕ ꯇꯧꯔꯣꯁꯦ, ꯁꯨꯝ ꯀꯞꯄꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯅ, ꯏꯃꯥ, ꯅꯪ ꯒꯨꯂꯤ ꯆꯥꯒꯅꯨ, ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯏꯅ ꯄꯤꯛꯂꯤꯕ ꯈꯨꯠꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅꯔꯒ ꯍꯥꯏꯈꯤꯕ, ꯑꯗꯨꯒ ꯂꯥꯟꯖꯗ꯭ꯔꯕ ꯏꯆꯥ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯁꯥꯁꯤꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕ, ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯈꯪꯈꯤꯗ꯭ꯔꯕꯅꯣ ꯑꯩꯁꯦ꯫ ꯇꯣꯝꯕꯤ ꯁꯨꯅꯤꯇꯥꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕꯗ ꯇꯨꯃꯤꯟꯅ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯁꯨꯅꯤꯇꯥꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏꯗꯒꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯁꯥꯐꯨ ꯑꯃꯅ ꯃꯄꯥꯟ ꯊꯣꯛꯅ ꯀꯞꯂꯤ꯫ ꯁꯨꯅꯤꯇꯥꯅ, ꯏꯆꯥꯅ ꯀꯥꯗꯨꯗ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡꯅ ꯊꯨꯝꯕ ꯃꯈꯩ ꯁꯤꯡꯍꯝꯗꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯒ ꯑꯩꯅ ꯀꯥꯗꯨꯗ ꯀꯔꯝꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯥꯅꯦ, ꯏꯆꯥ ꯅꯨꯡꯁꯤꯊꯣꯏ, ꯑꯩꯅ ꯍꯥꯠꯄꯅꯦ꯫ ꯑꯩꯁꯦ ꯃꯆꯥ ꯍꯥꯠꯄꯤ ꯃꯃꯥꯅꯦ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯏꯁꯥꯒꯤꯗ ꯑꯣꯏꯖꯕ ꯊꯤꯕꯤ ꯃꯃꯥꯅꯦ꯫ ꯁꯨꯅꯤꯇꯥ ꯂꯥꯎꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄꯤ꯫ ꯉꯁꯤꯗꯤ ꯂꯣꯟꯊꯣꯛꯇꯅ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯊꯝꯂꯛꯄ ꯃꯌꯥꯝꯗꯣ ꯃꯄꯥꯟ ꯊꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯍꯤꯡꯗꯣ ꯁꯨꯅꯤꯇꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯨꯝꯗꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯕꯨ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯨꯅ ꯅꯤꯡꯁꯤꯡ ꯀꯞꯈꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯥꯕꯨ ꯁꯪꯗꯨꯅ ꯄꯨꯟꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯈꯤ꯫ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯑꯌꯨꯛꯁꯨ ꯊꯦꯡꯅ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯇꯣꯝꯕꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 11 ꯍꯦꯜꯂꯦ꯫ ꯃꯥꯗꯤ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯨꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯂꯝꯃꯤ꯫ ꯁꯨꯅꯤꯇꯥꯁꯨ ꯍꯧꯒꯠꯂꯝꯗ꯭ꯔꯤ꯫ ꯃꯥꯗꯤ ꯀꯞꯈꯤꯕꯗꯨꯒ ꯃꯁꯥꯒ ꯉꯝꯗꯕꯒ ꯃꯤꯀꯞ ꯊꯣꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯇꯣꯝꯕꯤ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤ, ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯁꯨꯅꯤꯇꯥꯗꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯃꯣꯡꯐꯝꯅ ꯀꯗꯣꯝꯗ? ꯁꯦꯜ ꯈꯔ ꯄꯤꯕ ꯂꯥꯛꯂꯝꯕ ꯐꯥꯎ ꯀꯅꯥꯁꯨ ꯑꯩꯕꯨ ꯎꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯇꯕꯅꯤꯅ ꯎꯅꯗꯅ ꯑꯗꯨꯝ ꯍꯟꯈꯤ꯫ ꯑꯩꯅ ꯍꯤꯡꯕꯁꯦ ꯃꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤꯀꯣ? ꯀꯔꯤꯒꯨꯝꯕ ꯄꯣꯛꯄꯗꯒꯤ ꯃꯍꯦꯛ ꯑꯁꯤꯅ ꯅꯥꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯂꯝꯕꯤ ꯊꯤꯔꯝꯂꯣꯏ꯫ ꯀꯅꯥꯗꯅꯣ ꯑꯩꯅ ꯇꯥꯏꯅꯗꯣꯏꯁꯤꯕꯣ? ꯂꯩꯈꯤꯗ꯭ꯔꯕ ꯃꯈꯣꯏꯗꯔꯥ? ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯤꯕ ꯃꯄꯨ ꯃꯉꯣꯟꯗꯔꯥ? ꯑꯁꯨꯛ ꯅꯣꯡꯗꯝ ꯊꯤꯅ ꯇꯝꯕꯤꯔꯝꯕ ꯃꯄꯣꯛꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯜꯒꯤ ꯑꯍꯛꯄ ꯗꯟꯗꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯤꯁꯥ ꯑꯁꯤꯗꯒꯤ ꯅꯥꯊꯩꯕ ꯉꯝꯂꯕꯗꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯆꯠꯈꯤꯕꯁꯨ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯂꯩꯗꯣꯏꯁꯤꯅ ꯑꯩꯅ ꯎꯒꯅꯤ ꯈꯟꯕꯗ ꯋꯥꯔꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ꯫ ꯅꯠꯇꯦ, ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯁꯤꯔꯕꯁꯨ ꯃꯐꯝꯁꯤꯗ ꯁꯤꯒꯅꯤ, ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯕꯁꯨ ꯃꯐꯝꯁꯤꯗ ꯁꯤꯗꯣꯛꯀꯅꯤ꯫ ꯏꯕꯦꯃꯜꯅ ꯀꯧꯔꯛꯄꯗ ꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯏꯕꯦꯃꯜꯅ, ꯇꯣꯝꯕꯤ, ꯁꯨꯅꯤꯇꯥꯁꯦ ꯑꯍꯤꯡꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯆꯦ꯫ ꯁꯦ, ꯍꯤꯗꯥꯛꯅꯤ, ꯃꯥ ꯍꯧꯒꯠꯂꯀꯥꯟꯗꯅꯦ ꯈꯔ ꯄꯤꯕꯤꯌꯨ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯒꯗꯕꯅꯤ ꯍꯥꯏꯌꯨꯀꯣ꯫ ꯏꯕꯦꯃꯜ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯅꯣꯛꯇꯨꯅ ꯂꯩꯕꯤ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ꯫ ꯁꯨꯅꯤꯇꯥꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯛꯄꯅꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗꯒꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯤꯡꯅ ꯁꯤꯕꯒꯨꯝ ꯇꯧꯏ꯫
ꯑꯃꯨꯛꯁꯨ ꯌꯥꯏꯐꯕꯒꯤ ꯁꯛꯇꯝꯅ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯑꯃ ꯍꯥꯞꯄꯒꯨꯝ ꯇꯧꯔꯤ꯫ ꯇꯣꯝꯕꯤꯅ ꯑꯩꯁꯦ ꯄꯪꯂꯤꯔ ꯁꯤꯡꯂꯤꯔ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏ ꯈꯪꯂꯕ ꯂꯩꯅꯥ ꯑꯗꯨꯅ ꯃꯐꯝꯁꯤꯗ, ꯑꯗꯨꯒ ꯌꯥꯏꯐꯕꯅ ꯃꯃꯥꯒꯤꯗꯃꯛ, ꯑꯣ ꯃꯁꯤꯅꯤꯀꯣ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ꯫ ꯇꯣꯝꯕꯤ ꯐꯝꯕ ꯌꯥꯕ ꯐꯝꯂꯒ ꯁꯨꯅꯤꯇꯥꯕꯨ ꯍꯧꯗꯣꯛꯂꯦ꯫ ꯁꯨꯅꯤꯇꯥ ꯏꯐꯠ ꯐꯠꯇꯦ, ꯃꯁꯥ ꯁꯣꯜꯂꯕꯅꯤꯅ ꯈꯤꯇꯪ ꯅꯥꯕꯗ ꯐꯒꯠꯄ ꯂꯨꯅ ꯊꯣꯛꯏ꯫ ꯁꯨꯅꯤꯇꯥꯅ ꯅꯪꯁꯨ ꯑꯩꯒ ꯄꯨꯜꯂꯨꯕꯗꯒꯤ ꯋꯥꯔꯦꯀꯣ? ꯋꯥꯗꯦ, ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯂꯤꯕꯅꯤ꯫ ꯁꯦ ꯍꯧꯒꯠꯂꯣ, ꯆꯥꯛ ꯈꯤꯇꯪ ꯆꯥꯅꯕ ꯇꯧꯁꯦ, ꯍꯤꯗꯥꯛ ꯆꯥꯒꯗꯕꯅꯤ꯫ ꯆꯥꯛꯄꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯆꯥꯁꯤꯜꯂꯣ, ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯍꯤꯗꯥꯛ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯔꯣꯏꯌꯦ꯫ ꯁꯨꯅꯤꯇꯥ ꯃꯁꯥꯗꯨ ꯅꯤꯛꯄꯒꯨꯝ ꯇꯧꯏ, ꯃꯁꯥꯅ ꯍꯧꯒꯠꯂꯒ ꯉꯥꯛꯄ ꯉꯝꯖꯗꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯃꯣꯟ ꯉꯥꯡꯈꯠꯇꯨꯅ ꯐꯝꯍꯜꯂꯦ꯫ ꯇꯥꯋꯦꯜꯗ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯜꯂꯒ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯄꯤꯔꯦ꯫ ꯆꯥꯛ ꯄꯨꯁꯤꯟꯗꯨꯅ ꯆꯥꯔꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯨꯅꯤꯇꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤꯌꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ? ꯑꯍꯤꯡꯁꯨ ꯑꯩꯅ ꯇꯨꯝꯍꯟꯗ꯭ꯔꯦ꯫ ꯅꯪꯅ ꯇꯨꯝꯍꯟꯗꯕ ꯅꯠꯇꯦ, ꯑꯩꯅ ꯇꯨꯝꯗꯕꯅꯦ꯫ ꯅꯪ ꯆꯥꯊꯣꯛꯑꯣ, ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯗ꯫ ꯀꯩꯒꯤ? ꯉꯔꯥꯡ ꯊꯦꯡꯅ ꯆꯥꯈꯤꯕꯗꯨꯅꯔ ꯈꯪꯗꯦ, ꯂꯥꯝꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ, ꯅꯪ ꯆꯥꯊꯣꯛꯑꯣ꯫ ꯁꯨꯅꯤꯇꯥ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯇꯨ ꯂꯧꯈꯠꯇꯨꯅ ꯍꯨꯛꯀꯦ ꯇꯧꯏ, ꯃꯈꯨꯠꯇꯣ ꯌꯥꯝ ꯅꯤꯛꯏ, ꯌꯥꯝ ꯋꯥꯅ ꯆꯥꯅꯕ ꯍꯣꯠꯅꯕ ꯃꯥꯜꯂꯦ꯫ ꯇꯣꯝꯕꯤꯅ ꯌꯥꯝ ꯏꯪꯕ꯭ꯔꯣ ꯅꯁꯥꯗꯣ? ꯏꯪꯉꯦ꯫ ꯁꯦ ꯆꯥꯛꯁꯦ ꯑꯩ ꯏꯟꯕꯤꯔꯛꯀꯦ, ꯈꯨꯠꯇꯣ ꯁꯤꯗ ꯍꯥꯝꯇꯣꯛꯑꯣ, ꯑꯗꯨꯒ ꯐꯤ ꯃꯅꯨꯡꯗ ꯊꯝꯃꯣ, ꯌꯥꯝꯅ ꯏꯪꯗ ꯏꯪꯂꯒꯗꯤ ꯋꯥꯇꯔ ꯕꯦഗ് ꯍꯥꯞꯁꯤ꯫ ꯇꯣꯝꯕꯤꯅ ꯁꯨꯅꯤꯇꯥꯕꯨ ꯆꯥꯛ ꯏꯟꯕꯤꯕ ꯍꯧꯔꯛꯏ꯫ ꯁꯨꯅꯤꯇꯥ ꯇꯣꯝꯕꯤꯒꯤ ꯁꯦꯕꯥꯗ ꯄꯦꯟꯕꯒ ꯂꯣꯏꯅꯅ ꯀꯞꯂꯛꯏ꯫ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯞꯂꯗꯤ? ꯃꯇꯝꯗꯨꯗ ꯅꯪꯒꯨꯝꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯔꯝꯂꯗꯤ ꯉꯁꯤ ꯑꯩꯅ ꯁꯣꯜꯂꯕ ꯃꯤꯀꯨꯞꯁꯤꯗ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯅ ꯃꯃꯥ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯝꯒꯅꯤꯀꯣ꯫ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯛꯂꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯗꯨꯅ ꯑꯁꯤꯕ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗ ꯄꯨꯁꯤꯟꯕꯒꯨꯝ ꯇꯧꯋꯦ꯫ ꯁꯦ ꯆꯥꯛꯁꯦ ꯂꯣꯏꯗꯧꯔꯦ, ꯌꯥ ꯀꯥꯊꯣꯛꯑꯣ꯫ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯐꯔꯦꯁꯦ, ꯈꯔ ꯆꯥꯔꯕꯅꯤꯅ ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯔꯅꯤ꯫ ꯑꯃꯨꯛ ꯐꯒꯠꯂꯀꯥꯟꯗ ꯌꯥꯝꯅ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯇꯣꯝꯕꯤ ꯁꯨꯅꯤꯇꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯔꯝꯂꯒ ꯃꯥꯕꯨ ꯐꯤ ꯂꯨꯝꯅ ꯁꯨꯞꯄꯤꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯨꯅꯤꯇꯥꯒꯤ ꯗꯥꯏꯔꯤꯗꯨ ꯄꯥꯏꯔꯗꯨꯅ ꯁꯪꯂꯦꯟꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯎꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯇꯣꯝꯕꯤꯅ ꯍꯦ ꯎꯄꯥꯜ, ꯅꯪꯗꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯤꯅꯤ꯫ ꯖꯨꯒ ꯀꯌꯥ ꯀꯌꯥꯒꯤ ꯋꯥꯔꯤꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯁꯥꯗ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯀꯤꯕ, ꯇꯨꯀꯠꯆꯕ ꯂꯩꯇꯦ ꯑꯩꯅ꯫ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯗ ꯑꯩꯒꯤ ꯋꯥꯔꯤꯁꯨ ꯂꯤꯕꯤꯌꯨ, ꯑꯩꯒꯨꯝꯕꯤ ꯀꯌꯥ ꯂꯥꯛꯄ ꯃꯈꯣꯏꯗ꯫ ꯇꯣꯝꯕꯤ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯗꯥꯏꯔꯤꯗꯨ ꯐꯥꯛꯇꯣꯛꯂꯦ꯫ ꯃꯥꯅ ꯄꯥꯒꯦ ꯈꯜꯂꯝꯕ ꯑꯉꯧꯕ ꯆꯦꯅꯥꯗꯣ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯌꯥꯎꯔꯝꯂꯤ꯫ ꯆꯦ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯥ, ꯅꯪ ꯒꯨꯂꯤ ꯆꯥꯔꯅꯨꯀꯣ, ꯒꯨꯂꯤ ꯌꯣꯟꯕꯁꯨ ꯇꯣꯛꯂꯨꯀꯣ, ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯂꯤꯁ ꯆꯪꯍꯟꯒꯅꯨ, ꯗꯗꯥꯗꯣ ꯑꯩꯒꯤ ꯄꯥꯎ ꯇꯥꯔꯒ ꯌꯥꯝꯅ ꯀꯞꯂꯅꯤ, ꯏꯃꯥꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨꯀꯣ꯫ ꯋꯥꯍꯩ ꯈꯔꯗꯣ ꯄꯥꯕꯗ ꯇꯣꯝꯕꯤ ꯅꯨꯡꯁꯤꯊꯣꯏꯅ ꯃꯃꯥꯗ ꯏꯔꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯃꯨꯛ ꯗꯥꯏꯔꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯄꯤꯛꯂꯤꯕ, ꯑꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯅ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯕ ꯍꯦꯃꯟꯈꯤꯕꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯊꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯀꯌꯥꯔꯛ ꯊꯤꯟꯈꯤ, ꯏꯆꯥꯒꯤ ꯃꯃꯤꯡꯁꯨ ꯂꯦꯞꯇꯅ ꯀꯧꯈꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯗ꯭ꯔꯕꯗ ꯄꯥꯈꯠꯄ ꯍꯦꯜꯂꯛꯈꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯈꯤ꯫ ꯌꯨꯝꯂꯣꯟꯅꯕꯅ ꯇꯥꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯃꯌꯥꯝ ꯀꯥꯗꯨꯗ ꯆꯪꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯆꯦꯟꯖꯤꯟꯈꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯎꯔꯤꯕ ꯅꯨꯡꯁꯤꯊꯣꯏꯒꯤ ꯁꯛꯇꯝꯗꯨꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯃꯄꯣꯛ ꯁꯤꯃꯒꯤ ꯕꯤꯗꯥꯏ ꯂꯧꯈ꯭ꯔꯕ ꯁꯛꯇꯝꯗꯨꯅꯤ꯫ ꯃꯆꯤꯟꯗꯣ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯕꯗ ꯃꯁꯥꯅ ꯆꯤꯛꯈꯥꯏꯕꯒꯤ ꯏ ꯊꯣꯛꯂꯦ꯫
ꯃꯃꯥꯏꯗꯨꯁꯨ ꯃꯨꯁꯤꯜꯂꯤ꯫ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯀꯥꯗꯨꯒꯤ ꯃꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯂꯧꯈꯠꯇꯨꯅ ꯌꯦꯡꯕꯗ ꯐꯦꯅꯥ ꯁꯔꯞꯀꯤ ꯄꯥꯎꯗꯔ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯊꯥꯡꯒꯠꯇꯨꯅ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯀꯦꯔꯣꯁꯤꯟ ꯃꯅꯝ ꯅꯝꯃꯤ꯫ ꯃꯥꯗꯤ ꯑꯅꯤꯗꯨ ꯌꯥꯟꯁꯤꯟꯗꯨꯅ ꯊꯛꯄ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯀꯅꯥꯅ, ꯀꯝꯗꯧꯅ ꯃꯁꯤ ꯊꯛꯄꯅ ꯍꯨ ꯑꯣꯜꯂꯤ ꯍꯥꯏꯔꯛꯄꯅꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯏꯍꯥꯛ ꯃꯥꯡꯈꯤ꯫ ꯃꯌꯥꯝꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯀꯨꯞꯂꯤꯕ ꯑꯉꯧꯕ ꯐꯤꯗꯣ ꯍꯥꯡꯗꯣꯛꯈꯤ꯫ ꯀꯅꯥꯅ ꯄꯥꯎ ꯄꯤꯔꯨꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯗꯨꯁꯨ ꯏꯆꯥꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯑꯩꯕꯨ ꯀꯝꯗꯧꯅ ꯍꯤꯡꯂꯤ ꯍꯪꯉꯛꯈꯤꯗ꯭ꯔꯕ ꯏꯆꯦꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯗꯤ ꯆꯠꯅꯗꯕꯗ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯑꯩ ꯌꯥꯏꯐꯕꯒꯤ ꯋꯥꯈꯜ ꯀꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯌꯥꯏꯐꯕꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯍꯟꯈꯤ꯫ ꯌꯥꯏꯐꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯃꯆꯟꯅ ꯍꯤꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯄꯤ ꯆꯦꯟꯊꯔꯛꯏ꯫ ꯁꯨꯅꯤꯇꯥ ꯀꯞꯄ ꯂꯦꯞꯄꯤ꯫ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯏꯐꯕ, ꯅꯆꯟꯁꯦ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯅꯃꯥ ꯑꯩ ꯅꯈꯣꯏꯗ ꯂꯥꯜꯂꯦ꯫ ꯌꯥꯏꯐꯕ ꯋꯥ ꯉꯥꯡꯗꯦ꯫ ꯁꯨꯅꯤꯇꯥ ꯌꯥꯏꯐꯕꯗ ꯋꯥꯀꯠꯆꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯤꯕꯕꯨ ꯑꯍꯤꯡꯕꯒꯤ ꯃꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯂꯨꯅꯤ? ꯃꯇꯝꯅ ꯄꯣꯔꯛꯄ ꯑꯍꯣꯡꯕꯅꯤ ꯈꯟꯗꯨꯅ ꯑꯁꯤꯕꯗꯣ ꯄꯣꯂꯣꯏꯈ꯭ꯔꯦ꯫ ꯌꯨꯝꯗꯨꯗꯒꯤ ꯅꯨꯡꯁꯤꯊꯣꯏ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯕꯁꯨ ꯌꯥꯏꯐꯕ ꯑꯃꯗꯤ ꯁꯨꯅꯤꯇꯥꯒꯤ ꯃꯐꯝꯗꯗꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯌꯥꯗꯦ꯫ ꯌꯥꯏꯐꯕ ꯅꯨꯡꯁꯤꯊꯣꯏꯅ ꯂꯩꯈꯤꯗꯕꯒꯤ ꯋꯥ ꯉꯥꯡꯗꯦ꯫ ꯀꯅꯥꯗꯁꯨ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ ꯍꯪꯗꯦ꯫ ꯃꯥ ꯂꯧꯕ ꯂꯥꯛꯄꯗ ꯅꯨꯡꯁꯤꯊꯣꯏ ꯍꯨ ꯊꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫